Transparency amade accountability purakna bagi pandamda Manipur government ki department singki manungda ahanba oina Health Society Manipur ki Digital Workplace Solution e-Office Health Minister L. Jantukumana launch tawkre. Amasung ahong bakharaga loinana bosem na lauba High School Living Certificate Examination 2020 February 13 pangtoklagani haina bosem ki chairman su oiriba Education S ki Director T.S. Kiran Kumana lauthokre. Mayam Kurumjari Adam Nengbiri Basi Impact News ni ay Pinky Okram na Husipungja Sifaw bigi maruiba pausing Miyam the Pizari Health Society Manipur gi ahanba Digital Workplace Solution e-Office ngasi launch tawkre. Health Department gi anauba khongthang asina Department gi thabak thoram sing the hena transparency amadi accountability lehalagani. Masimag hauzik lairiba lengak asigi good governance asigi saruk amani haina Health Minister na phongdokre. Babu Parada laiba Health Minister ki Secretariat Office ta pangthokiba chambathoram amada Health Society Manipur ki e-Office Health Minister L. Jantukumana launch tawkhibani. Minister L. Jantukumana makhata na hai state asida department singi manungda Health Department na ahanba oina e-Office ki system ama hangdokliba asina mamangda department ki oiba file mangkre file semdok semjin tawre haiba wafam pumba loisinba ngamlagani. Anauba system asigi khuthangda department ki official singna hena secure oiba maongda mafam amadagi file process tawba yahanbaga loinana file process ta thengta hanbagi issue pumba loisinba ngamlagani. Health Department na ahanba oina paikhat kiba khongthang asi lengak ki mityeng makhada atopa department singda paikhat pa ngamba oisanu haina department singna miyam gi paikhat liba thabak thoram singda hena fagat pa ngamba oisanu haina minister na phongdokhi. Nangi nungai to miyam ma yawriba transparency what pigi wari miyam ma khon wo yawba the accountability what pigi wari miyam ma the data security short of the wari miyam yawba masi khoi department ko to thenar be sing masi khona negate tong na ba masi avoid tong na ba hana si system jang si introduce sok ba na ba tai to ko access to si NIC kangbu sing ate ro na action wari ba Dr. Thangpa kom man access to ra ko yam thuna jaga jaga da machine sing install to matung da ko mi sing na deal to file kara ba changki kadang thora ki kadi file no kara ba kyam kini pinang le hai si even though officer sangna tu ra chatna leiraga su office pham raga su atum contact to ya ba makil pot na device moi ba ye sarkari good governance ke part am oiri mase khon yan han bani Ahong bakharaga loinana bosem na lauba High School Living Certificate Examination 2020 February 13 ki pangthok lagani haina bosem gi chairman su oiriba Education S ki Director T.S. Kiran Kumana lauthokre. Hiramasigi matang ngasi Babu Parada leiba bosem gi office ta pangthokiba paumi singa unaba mada Chairman Kiran Kumana hai. ISSLC Examination 2020 asi mamang chahi singdagi ahong bakhara leiragani maru oina mairoi singna sijinagadaba answer script ki maong mataw honglagani. Yausang mamangda loisangadaba examination asigidamakta form fill up su online gi khuthangda tawragani masigi mathakta oja singna mamangda answer script yengbada nongmada yengningba masing yenglimba adusu chahi asigidagi akaknaba masing piragani haiki. Loinana chahi khara asida exam haidokpa loiraba matungda topper singi markta yetnaba ama thokliba asisu makhata na thoktanaba subject topper sing amadi exam gi top 10 adugi answer script adusu website ta upload tawragani amadi exam gi answer key singsu exam pangthokpa loibaga bosem gi website ta thagatuna akhang ahi singdagi numi humni gi mot lawgani loinana honglakliba examination mo ong asigidamakta matau taba training singsu pinanaba thaurang tawre haiki. Ozasingnassu check tawbiriba ozasingna amadi head examiner singdasu hena hana tawramadagi masa matamda masa section jananaba adugumba tanja ama lakadoribani satra satri singnasu thagaliba answer script singdu akoigi sima chummi chumde habadu ma yengjaba yare aduga but the board is planning that akoigi yam section na tawgani aduga akoigi rank ta kaida semdok pokotokpodo adudi yarigai akoi tawraroi habadu ma akoi aduma thamjage ahong mayam se handaki laiba metric pekajida chauna lakani aduna mayamna su porta thajabiwa thambiu aduga mayamgi kanoki examination sinbasu mateng Nakalamaromda chahi khudingi bosem gi lairik matam chana mahiroi singda phanghanba ngamdaba sigi matangda Impact News na hangba wahang amada
Chairman Nahai, Mamang Chahi Singda Lyric Matam Chana Pibangam Dabagi Tolamba issue Adu Makhatana Toklaroi, January Dagi School Singi Session Haugadoriba, Asin Nangana Bahaiduna, Lyric Nambagi Tabak Hantaki Oina, Ngana Hobana, December Tha Asida Nambagi Tabak Ayamba Loiragani, Hauzik Faubada, Bosemda, Lyric Tankai Hena Namba Loiduna. Paiduna Leire, Maramasina bookstore sing nasu, Bosem the Gilaric Asi Matam Chana Lobi Haiki. Dakti Lyric number Ngantana Nami, Ngachi Ngantana, Procurator Lyric and Nami, Aduga issue see Lyric and number issue to one issue Atopa side effects Mam Leba. Aduna board Sida, Hozik, Lyric put a Payagale, within the Mikuting Lyric Pusale, Thambam Latre, Thambam Lake, the quick dog go down on Niglani, Bota Pashahan Salani, and Lyric and Namatam da Quinam Woman Yamana Pashang and Napu Harakani, Sendong Yamna Labor Potsunati, Aduna, Bota, Aquagi economy da Sauna, effect over. And a Hozik shoe, Aquay Dukan Singda, Aquay request of Gracia, like saying and Labi Grow. Kabui Furup ki Religious Council Oiriba, Tinkau, Rakwak, Chaprik, Form, Assam, Manipur, Amadi Nagaland, Gichahi Kunmanga Surakpagi, Silver Jubilee Celebration ngasi Manipur gi Chief Minister N Birena athoiba mitunglen oina pangthokre loinana kabui singna masagi lining laishon amadi chatnabi ngaktuna thambagi damak Chief Minister N Birena apenba amadi nungai ba phongdoki Nurture the indigenous religion haiba thimda chingmairongi kabui khulda leiba tingkau rakwak ki laisangda pangthokiba thoramaduda Chief Minister na Silver Jubilee Memorial Column amasu Maikum Hangdoki, Lunana, Kabuiki Chanabi Matung ina, Thorum Adu, my park na pangthokpa ngamnanaba, Tingkau Rakwaki, Mafamda, Yupan Tabagi Thorum Su, Pangthoki, Tungda Kulgi Naha Oriba, Nupa Singna, Maiba Chingduna, Mai Puthoklaga, Chief Minister na Maira Chukhalaga, Silver Jubilee ki Thorum Adu Hodoki. Thoramadu da Chief Minister na Ziliang Rong Furupki Amatangai Reba Ano Bachahi Horopagi Kumai Gan Ngai Pangthokpada State Government ki Maikai Dagi Chahi ki Oiba Sentang Pina na Bohonagi Haibagi Thazaba Fongdoki. Ngasi phawda despite many force armed khulai gi kuthang da threaten doba adagi makhal makha gi threat laira phawda ngasi akhoi jalorom gi tingkau ragwang sapirak form religious council am semakanda ngasi phawda survive torkanda suk yamna mayam leiba ngambase masi gi damakta ai mayam bo appreciate toy ai khoi mina respect of wise ai gi dharma du danate ai hindu chalaga ai christian chalaga natragana ai si chalaga nate ai gi leiriba firef Aigi strain, aigi dignity. Aina aigi ipa ipu singi ngaga thambangam ba poto madugi quality duni. Ariba ipa ipu singa salamba satna miramba sigi poshina expand oraga ikoi majority wera kanda ikoi masel gi marakta nungsina ba hena porkani. Ikoi masel gi marakta amatto bi wakhalon do hena horkani ena ithajabala. Imphal West District ki Lamphel Police na konba langjing de leiba CRPF get manakta Honda Activa amangarang dagi khamduna leiba dagi bom leire haiduna miyam mipaina rure Impact News na fangba pauda gari adu ngarang numidang pung 8 rom taba matamda CRPF ki duty taba personal sing aduna khamduna leiba thengna rakhibani CRPF ki personal sing aduna ngasi ayuk duty tholokpa matamda su khamduna leiramba dagi bom oiramba yai haiduna police ta pau pikhi Mafam aduda Patsoi Police Station ge OC amadi Lamphel Police ki kangbu ama laktuna yengsin ki tungda Manipur Bomb Squad ki team ama laktuna yengsin bada bom oiram da badagi gari adu Lamphel Police na lakhot khre Imphal Ukhrul Lambi gi Litan Police Station na konba Sangai Kuki Village ki Lambi gi mataida bom ama leiramle Bom adu ngasi ayuk pung 6 makhairom taba matamda kuntaruk subasam rifles ki Litan post ki personal singna road opening patrol ROP chatlingaida thengna rakhibani hairi bom leire khangbadagi Imphal Ukhrul Lambi ngai haki oina thingjenduna thamlaba matungda pung 8 ga minute ni furom chatpa matamda Assam Rifles ki bomb squad team laktuna asoi angam yaudana lauthoklaba matungda mafam adudagi Chingkhong da pokhai hanki
Matang swaise break amalauze break ki matungda November 13 dagi haugadoriba Jharkhand Assembly election gidamak Prime Minister Narendra Modi na ngasi mafam anida vote khomkhibagi pau amadi Manipur amasung malem gi tongan ba ipau sing puduna lakjage impact news pumi eng ta duna laibi mayam bamukhan na taram nok cheri bulletin asigi makhata ba pau miyam da pizari ngasi Prime Minister Narendra Modi na Jharkhand da mikhal gi vote khomkhri Modi na Daltonganj amadi Gomlada pangthokpa mikhalgi mifam singda wangangki Haukiba sagol se numita BJP ki President Amit Shah na party ki campaign haudoki bagaloinana Congress po Ayodhya da Ram Temple sabada athingba pi haiduna maral sikhibani Assembly seat marfuma thoilaiba Jharkhand ki mikhal phase manga thokna pangthokani mikhal sing adu November 13 dagi hauraga vote na December 12 da haidokani Hauzik chathariba Indian Super League ISL gi ngasi sanagadaba league match ta Chennai FC amadi Hyderabad anina lamba taunaragani hariba match asi ngasi numidang pung 8 makhai taba matamda Chennai gi Jawaharlal Nehru Stadium da sanagani League asagi ngarang sanakhiba league match ta Odisha amadi ATK anina panjil amata chanaba ngamdana draw chatkhi Pune gi Shri Chhatrapati Shivaji Sports Complex sanakhiba match aduda team animakna match adugi apiba matam fauba magi team na panjil chanaba akanba maongda khonakhi adubu league match adugi aroiba matam fauba panjil amata chanaba ngamdaba na draw chatkibani Tennis masana da world number 1 Rafael Nadal na taruk suba oina Davis Cup ki title laukre Mandrita chathakhiba cup asigi final da Spain gi Rafael Nadal na Canada gi Denis Shapovalov taruk ohum tare taruk mapan tareta maithiba pikhibani panbayabadi masagi chahi 19 suraba Rafael chahi asimakta da pangthokiba French Open US Open gi title laukhiba ga loinana Australia Open gi final su changkhibani China gi Taichung da hauzik chathariba under 15 Asian Wrestling Championship ta India na punna medal kunganipan lobangam kre medal kunipan adugi manungda gold tara humdoi madi bronze medal amani English ngani ga supna taramapan cadet world championship bronze medalist Deepak Chahal na luchingba India ki team na championship asida gold medal lobangam khraba sing adugi marakta kg humbudra manga gi kanglupta Chahal kg humfunithoi gi kanglupta Vishal chahi KG Kunga KG Homfugani Pangi Kanglupta Sagar Jaglan Amadi KG Marfumangagi Kanglupta Jatin Yauri Hyderabad ki LB Stadium da November Kunga Mathoidaki Kunga Mari Fauba Chathakhiba Nipan Suba AITWFI National Traditional Wrestling and Pancration Championship 2019 da Manipur na gold medal kunmapan silver medal taramari amasung bronze medal taret punna medal yankai lauduna championship asida first runners up team gi mingtho laurakre championship asida Maharashtra na gold medal marfutara nipan fangduna team champion aduga yumbu oiriba Telangana na gold medal kun fangduna second runners up team gi mingtho laubangamki nipan suba AITWFI National Traditional Wrestling and Pancration Championship 2019 asida Manipur yauna Nagaland, Assam, West Bengal, Odisha, Maharashtra, Gujarat, Telangana, Tamil Nadu, Delhi yauna punna state kunga marigi sanaroi singna saruk yaduna belt wrestling, mass wrestling, kazakuras, pancration tonganba belt wrestling gi masana singda athoi ehentanaki Badminton masana da India gi Lakshya Sen na Scottish Open men's single title laukre title asina tha ahum manungda mahakna lawba ngamba mari suba title oiri Glasgow da pangthokpa tournament asida Lakshya Sen na Brazil gi Gior Shiolhobu taranipan kunmathoi taranipan kunmathoi taramapan bu supnagi minute yankai tarukta maithiba pikhibani masagi chahi taranipan khakta ngairiba Lakshya chahi asigi March thada pangthokiba Polish Open International Challenge da silver medal lobangam khibani Aroibida bulletin asigi headlines amuka hana miyam da bizari Transparency and accountability purakna bagi pandamda Manipur government ki department singi manungda ahanba oina Health Society Manipur ki Digital Workplace Solution E-Office Health Minister L. Jayanta Kumar launch tawkre
अमसुंग अहोंग खरगा लोइना बोस्टन लौबा हाई स्कूल लिविंग सर्टिफिकेट एग्जामिनेशन 2020 फेब्रुआरी 13 तक पांगथोकलगनी हाइना बोस्टन की चेयरमैन एजुकेशन एस की डायरेक्टर टी एस किरण कुमार लाउथोखरे।